ꯀꯣꯂꯦꯖꯇꯒꯤ ꯃꯊꯟꯇ ꯊꯣꯛꯂꯛꯏ ꯃꯕꯨꯡꯁꯨ ꯀꯣꯂꯦꯖ ꯂꯣꯏꯈ꯭ꯔꯦ ꯊꯕꯛꯀꯤ ꯆꯦꯟꯅꯈꯤ ꯑꯗꯨꯅ ꯍꯟꯗꯛꯁꯤ ꯇꯣꯏꯔꯦ ꯀꯣꯂꯦꯖꯇꯒꯤꯅ ꯃꯌꯨꯝ ꯐꯥꯎꯕ ꯃꯌꯨꯝꯗꯒꯤꯅ ꯀꯣꯂꯦꯖ ꯐꯥꯎꯕ ꯃꯊꯟꯇ ꯆꯠꯄ ꯁꯤꯟꯊꯣꯏꯁꯨ ꯃꯕꯨꯛ ꯃꯁꯥ ꯁꯣꯟꯖꯤꯜꯂꯦ ꯍꯥꯏꯕꯒꯤ ꯀꯣꯂꯦꯖ ꯆꯥꯡ ꯅꯥꯏꯗ꯭ꯔꯦ ꯑꯦꯛꯖꯥꯝ ꯃꯌꯥꯒ ꯑꯣꯏꯔꯛꯄꯒ ꯆꯠꯇ ꯌꯥꯗꯗꯨꯅ ꯃꯊꯟꯇ ꯆꯠꯂꯦ ꯃꯕꯨꯡ ꯆꯤꯡꯂꯦꯝꯕꯗ ꯊꯤꯟꯕꯤꯌꯨ ꯍꯥꯏꯗꯧꯁꯨ ꯃꯕꯨꯡꯒꯤ ꯊꯕꯛ ꯆꯤꯟꯖꯕꯗꯨ ꯎꯕꯗ ꯍꯥꯏꯗ꯭ꯔꯦ ꯃꯥꯒꯤ ꯎꯄꯥꯏ ꯇꯧꯗꯨꯅ ꯉꯝꯅꯕ ꯆꯠꯂꯕꯅꯤ ꯊꯣꯛꯂꯛꯄꯗ ꯂꯥꯞꯅ ꯄꯨꯟꯁꯤꯕ ꯂꯦꯞꯄꯗꯨ ꯎꯔꯛꯏ ꯅꯥꯀꯟꯗꯒꯤ ꯊꯥꯖꯅ ꯆꯪꯁꯤꯟꯈꯤꯕ ꯋꯥꯔꯤ ꯁꯥꯈꯤꯕ ꯃꯇꯧ ꯄꯨꯝꯕ ꯊꯣꯏꯕꯤꯅ ꯎꯔꯦ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯃꯥꯅ ꯂꯦꯞꯂꯤꯕꯗꯨ ꯑꯃꯨꯛ ꯄꯨꯟꯁꯤꯕꯅꯁꯨ ꯎꯈ꯭ꯔꯦ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯛꯏ ꯊꯣꯏꯕꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯂꯥꯛꯏ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯄꯨꯟꯁꯤꯕꯅ ꯍꯥꯟꯅ ꯀꯧꯔꯛꯏ ꯌꯨꯝ ꯍꯟꯗꯣꯔꯕꯣ ꯊꯣꯏꯕꯤꯁꯨ ꯏꯆꯝ ꯆꯝꯅ ꯈꯨꯝꯃꯤ ꯍꯣꯏ ꯊꯥꯖꯗꯁꯨ ꯐꯂꯞ ꯌꯦꯡꯉꯤ ꯄꯨꯟꯁꯤꯕꯅ ꯏꯆꯜꯅꯤ ꯈꯪꯅꯧ ꯊꯥꯖ ꯀꯧꯕꯅꯤ ꯅꯪꯉꯣꯟꯗꯩꯗꯤ ꯃꯥꯅ ꯈꯔ ꯍꯜꯂꯝꯒꯗ꯭ꯔꯥ ꯍꯣꯏ ꯑꯍꯟꯗꯧꯕ ꯑꯣꯏꯔꯗꯤ ꯑꯩ ꯊꯤꯜꯂꯝꯃꯒꯦꯗꯅ ꯌꯥꯔꯅꯤꯗ ꯁꯤꯟꯊꯣꯏꯁꯨ ꯌꯥꯎꯗꯕ ꯃꯥꯜꯂꯤ ꯀꯅꯥꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯊꯝꯆꯥꯅ ꯂꯥꯛꯀꯗ꯭ꯔꯥ ꯑꯩ ꯑꯗꯨꯝ ꯊꯤꯟꯕꯤꯔꯝꯃꯣꯔꯥ ꯌꯥꯔꯦ ꯑꯩꯕꯨꯗꯤ ꯂꯥꯏꯟꯗ ꯍꯟꯅꯤ ꯑꯗꯨ ꯑꯣꯏꯗꯤ ꯑꯩ ꯑꯗꯨꯝ ꯊꯤꯟꯕꯤꯔꯝꯃꯒꯦꯗꯅ ꯑꯩꯗꯣ ꯀꯩꯊꯦꯜ ꯆꯪꯗꯧꯕ ꯍꯣꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯗꯤ ꯇꯨꯡꯗꯒꯤ ꯆꯠꯂꯁꯤꯔꯥ ꯊꯣꯏꯕꯤ ꯏꯈꯪ ꯈꯪꯅ ꯌꯦꯡꯂꯛꯄꯗ ꯑꯇꯥꯡ ꯁꯨꯛꯂꯞ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯄꯨꯟꯁꯤꯕꯁꯨ ꯑꯇꯥꯡꯗꯤ ꯌꯦꯡꯂꯛꯏ ꯊꯥꯖꯁꯨꯅꯤ ꯑꯗꯨꯕꯨ ꯑꯇꯥꯡꯗꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯊꯣꯏꯕꯤꯗꯒꯤ ꯍꯦꯟꯗꯦ ꯑꯃꯨꯛꯀ ꯍꯟꯖꯤꯟꯅ ꯆꯠꯂꯁꯤꯔꯥ ꯍꯥꯏꯕꯅꯦ ꯊꯣꯏꯕꯤ ꯂꯠꯂ ꯇꯧꯅ ꯗꯥ ꯄꯨꯟꯁꯤꯕ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯄꯨꯟꯁꯤꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯣꯏꯕꯤ ꯒꯦꯠꯔꯣꯝꯗ ꯃꯈꯣꯡ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯊꯣꯛꯈꯤ ꯑꯇꯥꯡꯁꯨ ꯑꯅꯤꯗꯨꯗ ꯈꯖꯤꯛ ꯌꯦꯡꯂꯝ ꯀꯔꯤꯁꯨ ꯍꯥꯏꯗ ꯊꯣꯏꯕꯤꯒꯤ ꯃꯅꯤꯡꯗ ꯏꯟꯅꯈꯤ ꯊꯥꯖ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕ ꯈꯪꯆꯤꯟ ꯆꯠꯈ꯭ꯔꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡꯍꯧꯏ ꯀꯜꯂꯛꯄꯅꯁꯨ ꯂꯣꯏꯔꯦ ꯃꯁꯥꯗꯣ ꯃꯇꯥꯡ ꯑꯗꯨꯗ ꯀ꯭ꯌꯥꯝꯕꯒ ꯂꯦꯝꯕꯒꯁꯨ ꯀꯣꯂꯦꯖ ꯃꯅꯨꯡꯔꯣꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯇꯥꯡꯒꯤ ꯃꯇꯨꯡꯗ ꯆꯠꯈꯤ ꯄꯨꯟꯁꯤꯕꯅ ꯆꯠꯂꯁꯤꯔꯥ ꯍꯣꯏ ꯑꯅꯤꯗꯨ ꯒꯥꯔꯤ ꯊꯧꯗꯣꯔꯛꯄꯗ ꯊꯣꯏꯕꯤꯒꯤ ꯃꯄꯥ ꯂꯥꯜꯂꯝꯗꯥꯏꯗꯁꯨ ꯄꯨꯟꯁꯤꯕꯅ ꯈꯖꯤꯛ ꯈꯥꯝꯕꯣꯏ ꯇꯧꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯝꯃꯤ ꯊꯣꯏꯕꯤ ꯆꯠꯂꯨꯈꯤꯒꯦꯀꯣ ꯆꯠꯈ꯭ꯔꯦ ꯈꯔ ꯈꯖꯤꯛ ꯁꯥꯡꯂꯛꯂꯤ ꯊꯣꯏꯕꯤꯅ ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯄꯗꯨꯗ ꯑꯇꯥꯡꯁꯨ ꯏꯟꯅꯔꯛꯂꯕꯅꯤ ꯃꯇꯨꯡ ꯑꯇꯥꯡꯅ ꯍꯣꯏ ꯊꯣꯏꯕꯤ ꯇꯥꯁꯤꯟꯅꯗꯦ ꯑꯇꯥꯡꯅ ꯃꯤ ꯃꯆꯥ ꯊꯣꯏꯕꯤ ꯆꯠꯄ ꯂꯦꯞꯇꯦ ꯑꯇꯥꯡ ꯑꯃꯨꯛꯁꯨ ꯊꯣꯏꯕꯤ ꯍꯅꯨꯕꯤ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯍꯣꯏ ꯎꯇꯨꯕꯤ ꯃꯣꯟꯒꯦ ꯑꯅꯝ ꯌꯥꯝ ꯀꯜꯂꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯥꯡꯗ ꯆꯠꯂꯤꯕ ꯊꯣꯏꯕꯤꯒꯤ ꯃꯁꯝꯗꯨꯗ ꯇꯥꯞ ꯍꯦꯛꯇ ꯐꯥꯔꯛꯏ ꯆꯠꯂꯝꯕ ꯅꯨꯄꯤꯗꯨꯁꯨ ꯈꯪꯐꯥ ꯐꯥꯔꯛꯄꯗꯨꯗ ꯃꯅꯤꯡ ꯈꯖꯤꯛ ꯍꯜꯂꯤ ꯑꯁ ꯀꯩꯅꯣ ꯈꯪꯅꯤꯡꯕꯤ ꯅꯈꯣꯡ ꯑꯇꯦꯟꯕꯁꯤꯒ ꯀꯌꯥꯝ ꯌꯥꯝ ꯊꯨꯅ ꯆꯠꯂꯤꯅꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯊꯣꯏꯕꯤ ꯁꯥꯎꯅ ꯑꯇꯥꯡꯕ ꯌꯦꯡꯉꯤ ꯑꯇꯥꯡꯅ ꯎꯔꯗꯨꯅ ꯃꯃꯤꯠꯀꯁꯦ ꯐꯩꯅ ꯌꯦꯡꯉꯤꯅꯦ ꯃꯁꯦ ꯅꯪ ꯀꯅꯥꯅ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯕꯤꯌꯨ ꯍꯥꯏꯒꯦ ꯅꯪꯕꯨ ꯅꯊꯧ ꯑꯝꯇ ꯂꯩꯖꯗꯕ꯭ꯔꯥ ꯊꯃꯣꯏꯅ ꯍꯥꯏꯌꯦ ꯊꯃꯣꯏꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯈꯪꯉꯕ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯏꯊꯧꯅꯤ ꯑꯩꯅ ꯁꯦꯟꯅꯩꯁꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯆꯍꯤ ꯃꯇꯥꯗꯨꯒ ꯑꯉꯥꯡꯒ ꯄꯥꯝꯁꯥꯗꯅ ꯄꯛꯇꯦ ꯏꯄꯛ ꯍꯦꯛ ꯄꯛꯆꯗꯅ ꯑꯇꯥꯡ ꯅꯣꯛꯏ ꯊꯣꯏꯕꯤꯒꯤ ꯋꯥꯗꯨꯗ ꯏꯁ ꯃꯁꯛꯁꯤꯒ ꯊꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯈꯣꯡꯅꯦꯝꯕꯤꯁꯦ ꯑꯩꯅ ꯄꯤꯛꯄꯗ ꯅꯪꯒꯤ ꯅꯔꯥ ꯁꯣꯛꯄ꯭ꯔꯥ ꯑꯩꯒꯤ ꯈꯣꯡꯅ ꯇꯤꯟꯖꯕꯅꯤ ꯄꯤꯛꯅꯤꯡꯉ ꯄꯤꯛꯅꯤ ꯄꯤꯛꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯀꯨꯁꯤꯅꯤ ꯀꯨꯁꯤ ꯏꯁ ꯄꯤꯛꯅꯤꯡꯉ ꯄꯤꯛꯅꯤ ꯄꯤꯛꯅꯤꯡꯗ꯭ꯔ ꯇꯣꯛꯅꯤ ꯀꯥꯏꯅ ꯍꯥꯏ ꯁꯛꯇꯥꯗꯨꯒ ꯉꯥꯡꯉꯤ ꯋꯥꯗꯨꯒ ꯏꯟꯊꯣꯛꯅ ꯈꯦꯠꯅꯔꯦꯗ ꯊꯣꯏꯕꯤ ꯄꯩꯊꯣꯛꯇꯨꯅ ꯂꯩ ꯑꯇꯥꯡꯅ ꯌꯥꯔꯦ ꯂꯥꯛꯑꯣ ꯈꯔ ꯄꯩꯔꯗꯤ ꯑꯩ ꯊꯤꯟꯕꯤꯔꯝꯃꯒꯦ ꯁꯤ ꯐꯥꯎꯕ ꯅꯪꯅ ꯆꯦꯟꯊꯣꯔꯛꯏꯁꯦ ꯅꯪ ꯂꯥꯏꯟꯗ ꯍꯟꯗ ꯑꯣꯏꯔꯝꯅꯤ ꯌꯥꯔꯦ ꯊꯤꯟꯕꯤꯗ꯭ꯔꯁꯨ ꯑꯩ ꯈꯣꯡ ꯄꯥꯜꯂꯤ ꯏꯃꯥꯏ ꯅꯪꯁꯦ ꯅꯈꯣꯡ ꯄꯥꯟꯕꯀꯣ ꯑꯩꯗꯤ ꯈꯪꯉꯨꯗ꯭ꯔꯦꯗꯅ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯪꯒꯤꯗꯣ ꯑꯇꯥꯡ ꯊꯣꯏꯕꯤꯒꯤ ꯃꯈꯣꯡꯗꯨꯗ ꯈꯖꯤꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯂꯛꯅꯕ ꯍꯦꯜꯂꯛꯏ ꯍꯣꯏꯅꯦ ꯄꯥꯜꯂꯤꯅꯦ ꯃꯈꯣꯡ ꯑꯩꯗꯤ ꯅꯈꯣꯡ ꯇꯦꯟꯕꯗꯨꯗ ꯎꯍꯧꯗꯕꯅꯤ ꯎꯁꯤꯠꯇꯕ ꯅꯠꯇꯦꯀꯣ ꯅꯪꯅ ꯅꯈꯣꯡ ꯇꯦꯟꯖꯕꯩꯅꯤ ꯒꯥꯔꯤ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯤ ꯇꯞꯅ ꯑꯣꯇꯣ ꯑꯃꯈꯛ ꯂꯥꯛꯏ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯑꯣꯇꯣ ꯈꯥꯝꯈꯤ ꯃꯌꯥꯏꯒꯤ ꯐꯝꯐꯝ ꯂꯩꯔꯤꯗꯨꯗ ꯆꯪꯁꯤꯟ ꯐꯝꯈꯤ ꯊꯣꯏꯕꯤ ꯑꯇꯥꯡꯁꯨ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯗ ꯊꯣꯏꯕꯤꯅ ꯀꯥꯈꯤꯕ ꯁꯤꯠ ꯑꯗꯨꯗ ꯀꯥꯈꯠꯂꯛꯄꯗꯨꯗ ꯊꯣꯏꯕꯤꯅ ꯉꯛꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯀꯥꯕꯗꯤ ꯀꯥꯔꯤ ꯑꯗꯨꯕꯨ ꯁꯤꯠꯇꯨꯗꯗꯤ ꯐꯝꯗ꯭ꯔꯤ ꯃꯈ꯭ꯋꯥꯡ ꯈꯖꯤꯛ ꯀꯣꯜꯂꯤ ꯑꯇꯥꯡꯅ ꯊꯣꯏꯕꯤꯗ ꯌꯦꯡꯉꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯗꯨꯗꯁꯨ ꯑꯃꯨꯛ ꯌꯦꯡꯉꯤ ꯆꯪꯁꯤꯜꯂꯨ ꯃꯤ ꯑꯃꯒꯤ ꯐꯝꯐꯝ ꯂꯩꯔꯤꯁꯤꯗꯤ ꯊꯣꯏꯕꯤ ꯎꯄꯥꯏ ꯂꯩꯇ ꯈꯖꯤꯛ ꯆꯪꯁꯤꯟꯈꯤ ꯑꯇꯥꯡꯁꯨ ꯑꯆꯧꯕ ꯃꯁꯥꯗꯨꯒ ꯆꯟꯅꯕ ꯐꯝꯖꯤꯜꯂꯛꯏ ꯃꯊꯛ ꯈꯔ ꯀꯥꯈꯠꯂꯨ ꯌꯥꯗ꯭ꯔꯦ
ꯊꯣꯏꯕꯤꯗꯨ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯦ ꯁꯨꯛꯇꯣꯛꯂꯝꯂꯒ ꯃꯃꯥꯡ ꯈꯖꯤꯛ ꯆꯠꯈꯠꯇꯨꯅ ꯐꯝꯈꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯃꯥꯡꯒꯤ ꯁꯤꯠꯇ ꯐꯩꯗꯨꯅ ꯍꯥꯞꯂꯤꯕ ꯌꯣꯠꯇꯨꯗ ꯆꯦꯠꯅ ꯄꯥꯏꯈꯤ ꯁꯣꯝꯗꯅ ꯃꯅꯤꯡꯗ ꯂꯥꯛꯍꯧꯕ ꯃꯔꯨꯞ ꯑꯅꯤꯗꯣ ꯑꯇꯥꯡꯅ ꯑꯣꯇꯣꯗ ꯐꯝꯈꯤꯕꯗꯨꯗ ꯏꯪꯅ ꯉꯛꯅ ꯌꯦꯡꯅꯩ ꯂꯦꯝꯕꯗꯤ ꯇꯞꯅ ꯁꯣꯟꯈꯤ ꯑꯣꯍꯣ ꯏꯊꯥꯎ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦꯗꯅ ꯁꯤꯗꯤ ꯀꯔꯤ ꯃꯇꯧꯅꯣ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯂꯩꯍꯧꯔꯦ ꯃꯌꯥꯏꯒꯤ ꯁꯤꯠꯇꯨꯗ ꯑꯅꯤꯗꯨ ꯈꯛ ꯐꯝꯂꯤ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯃꯊꯧ ꯇꯧꯔꯤ ꯂꯝꯕꯤꯗꯨ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯇꯦ ꯑꯁꯨꯝ ꯏꯆꯤꯛ ꯆꯤꯛꯅ ꯒꯥꯔꯤ ꯊꯧꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯤ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯋꯥꯔꯤ ꯍꯧꯔꯛꯏ ꯕꯨꯡꯉꯣ ꯀꯥꯔ ꯇꯣꯡꯉꯝꯃꯒ ꯑꯣꯇꯣꯗ ꯐꯝꯕꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯩꯈꯣꯏꯗꯕꯨ ꯐꯝꯕ ꯀꯨꯏꯃꯜꯂꯛꯇꯅ ꯍꯩꯅꯔꯕ ꯍꯥꯏꯕꯗꯨꯅꯤ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯅꯣꯛꯏ ꯀꯔꯤꯒꯤꯁꯨ ꯈꯪꯂꯣꯏ ꯑꯇꯥꯡꯒꯤ ꯐꯤꯖꯦꯠꯇ ꯃꯑꯣꯡꯗ ꯃꯇꯧꯗ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ ꯈꯪꯗꯁꯥ ꯂꯩꯕꯅꯤ ꯗ꯭ꯔꯦꯁꯤꯡ ꯁ꯭ꯇꯥꯏꯜꯗꯨꯒ ꯑꯔꯥꯏꯕ ꯑꯆꯝꯕ ꯃꯤꯁꯛ ꯑꯃꯗꯤ ꯅꯠꯇꯦ ꯂꯥꯏꯅ ꯈꯪꯕ ꯇꯥꯕꯅꯤ ꯑꯣꯇꯣ ꯑꯗꯨꯗ ꯀꯥꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯈꯪꯈ꯭ꯔꯕꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤꯅ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯤ ꯍꯥꯏꯕꯗꯣ ꯃꯤꯠꯌꯦꯡ ꯑꯗꯨꯁꯨ ꯑꯇꯩ ꯅꯠꯇꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯃꯗ ꯊꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨꯃꯛꯅꯤ ꯑꯇꯥꯡꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯀꯀꯥ ꯅꯨꯡꯁꯤꯕꯅꯤ ꯏꯅꯥꯛꯇ ꯐꯝꯂꯕꯅꯤꯅ ꯋꯥꯍꯔꯁꯨ ꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨ ꯇꯥꯔꯦ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯗꯨ ꯅꯣꯛꯂꯛꯏ ꯑꯇꯥꯡꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯑꯇꯥꯡꯅ ꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯃꯃꯥꯡꯗ ꯐꯩꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯌꯣꯠ ꯑꯗꯨꯗ ꯆꯦꯠꯅ ꯄꯥꯏꯔꯤꯕ ꯊꯣꯏꯕꯤꯒꯤ ꯈꯨꯠꯖꯦꯡꯗ ꯇꯞꯂꯞ ꯌꯦꯡꯂꯛꯏ ꯂꯣꯟꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯈꯤ ꯀꯔꯤ ꯅꯤꯡꯁꯤꯡꯕ ꯑꯃꯨꯛꯁꯨ ꯃꯤꯠꯆꯤꯅ ꯃꯃꯥꯡ ꯆꯨꯝꯗ꯭ꯔꯤꯡ ꯐꯝꯗꯨꯅ ꯌꯦꯡꯂꯤꯕ ꯊꯣꯏꯕꯤꯒꯤ ꯃꯃꯥꯏ ꯅꯥꯆꯦꯞꯇ ꯌꯦꯡꯈꯤ ꯅꯣꯛꯈꯤ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛ ꯑꯃꯈꯛ ꯃꯇꯥꯡ ꯑꯗꯨꯗ ꯀꯣꯜ ꯂꯥꯛꯏ ꯃꯣꯕꯥꯏꯜ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯀꯌꯥꯝꯕꯨ ꯑꯣꯏꯔꯝꯃꯤ ꯈꯪꯉꯤ ꯁꯣꯏꯗꯅ ꯁꯥꯎꯔꯝꯂꯅꯤ ꯍꯥꯏꯕꯁꯨ ꯑꯗꯨꯕꯨ ꯊꯧꯁꯥꯔꯨꯗꯦ ꯀꯣꯜꯗꯨ ꯑꯗꯨꯝ ꯁꯠ ꯄꯥꯏꯈꯠꯈꯤ ꯃꯅꯥꯗ ꯊꯝꯕꯒ ꯑꯁꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯍꯥꯎꯇ ꯅꯨꯄꯤ ꯑꯃ ꯐꯪꯕꯗ ꯃꯔꯨꯞ ꯀꯥꯎꯗꯨꯅ ꯆꯦꯟꯈꯤꯕ ꯍꯟꯗ꯭ꯔꯦꯅꯦ ꯍꯥꯟꯅꯒꯤ ꯃꯆꯤꯡꯗꯣ ꯈꯔ ꯐꯔꯕ꯭ꯔꯥ ꯈꯟꯕꯅꯦ ꯏꯕꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯅꯨꯡꯁꯤꯕꯗꯅꯦ ꯂꯨꯞꯄ ꯍꯦꯜꯂꯗꯤ ꯅꯨꯄꯤꯅꯗꯤꯅꯦ ꯕꯥꯏ ꯄꯤꯔꯝꯕ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯦ ꯈꯔꯁꯨ ꯃꯃꯜ ꯀꯥꯍꯜꯂꯨ ꯀꯩꯅꯣ ꯀꯣꯟꯅ ꯉꯥꯡꯉꯨ ꯀꯣꯜꯁꯦ ꯊꯝꯃꯣ ꯏꯕꯣ ꯍꯩꯅꯗꯦꯍꯦ ꯅꯣꯏꯒꯨꯝꯕ ꯃꯣꯔꯥꯗ ꯆꯣꯞꯄ ꯀꯥꯡꯕꯨꯁꯦ ꯑꯩꯗꯤꯅꯦ ꯍꯩꯅꯗꯦ ꯐꯔꯦ ꯅꯃꯥꯏ ꯃꯆꯤꯟꯁꯦ ꯐꯔꯦꯡ ꯇꯨꯔꯦꯡ ꯂꯥꯛꯀꯦ ꯇꯧꯏꯀꯣ ꯒꯥꯔꯤ ꯁꯣꯗꯨꯅ ꯅꯪꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣꯕ ꯐꯔꯦ ꯍꯥꯏꯗꯤ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯂꯥꯏꯟꯗ ꯆꯠꯂꯣ ꯉꯁꯤꯗꯤ ꯂꯥꯏꯟꯗ ꯆꯠꯄ ꯇꯜꯂꯒꯅ ꯈꯣꯡꯅ ꯅꯌꯨꯝ ꯐꯥꯎꯕ ꯍꯜꯂꯣ ꯎꯄꯥꯏ ꯂꯩꯇꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯇꯩꯗꯤꯅꯦ ꯑꯩ ꯆꯤꯟꯁꯦ ꯐꯖꯔꯣꯏꯀꯣ ꯍꯣꯏ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯌꯥꯔꯦ ꯌꯦꯜꯂꯛꯀꯅꯣ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯀꯌꯥꯝꯕꯒꯤ ꯋꯥ ꯃꯈꯥꯒ ꯇꯥꯈꯤꯗ꯭ꯔꯦ ꯑꯇꯥꯡꯅ ꯀꯣꯜ ꯑꯗꯨꯝ ꯀꯛꯊꯠꯂꯦ ꯑꯃꯨꯛꯁꯨ ꯅꯣꯛꯏ ꯃꯥꯅ ꯃꯔꯨꯞ ꯑꯅꯤꯗꯨꯕꯨ ꯀꯥꯎꯊꯣꯛꯇꯨꯅ ꯉꯥꯏꯍꯥꯛꯇꯨꯗ ꯑꯣꯇꯣꯗ ꯀꯥꯔꯛꯈꯤꯕꯗꯣ ꯀꯔꯝꯅꯅꯣ ꯃꯥꯁꯨ ꯈꯪꯖꯍꯧꯗ꯭ꯔꯦ ꯅꯥꯀꯟꯗ ꯏꯍꯩ ꯍꯩꯅꯗ ꯃꯁꯥ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯈꯩ ꯐꯝꯂꯤꯕꯤ ꯊꯣꯏꯕꯤꯗ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯟꯖꯤꯟꯅ ꯑꯃꯨꯛꯁꯨ ꯅꯣꯛꯏ ꯃꯇꯣꯝꯇ ꯈꯖꯤꯛ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯀꯣꯛ ꯅꯣꯟꯊ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯇꯥꯍꯟꯗ ꯅꯪꯒꯤ ꯃꯌꯥꯡ ꯃꯀꯣꯏꯗꯣ ꯑꯩ ꯅꯍꯥꯟ ꯂꯩꯍꯧꯗ꯭ꯔꯦ ꯊꯣꯏꯕꯤ ꯑꯇꯥꯡꯅ ꯇꯧꯔꯛꯏꯕꯗꯨꯗ ꯏꯈꯪ ꯈꯪꯅ ꯈꯖꯤꯛ ꯃꯉꯛ ꯍꯟꯗꯣꯛꯈꯤ ꯀꯩꯕꯣ ꯑꯇꯥꯡ ꯃꯆꯤ ꯂꯦꯡꯗꯦ ꯇꯞꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯃꯌꯥꯡ ꯃꯀꯣꯏ ꯊꯣꯏꯕꯤ ꯑꯇꯥꯡꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯑꯇꯥꯡꯁꯨ ꯊꯣꯏꯕꯤꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯤ ꯑꯗꯨꯗꯒꯤ ꯅꯣꯛꯊꯣꯔꯛꯏ ꯊꯣꯏꯕꯤ ꯃꯃꯤꯠ ꯀꯨꯞꯇꯨꯅ ꯇꯞꯅ ꯃꯃꯥꯡꯗ ꯌꯦꯡꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯆꯨꯝꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯕꯤ ꯃꯥꯏꯊꯣꯡ ꯇꯪꯈꯥꯏ ꯇꯃꯛ ꯎꯈ꯭ꯔꯕꯤꯗꯣ ꯑꯗꯨꯃꯛ ꯌꯦꯡꯉꯤ ꯃꯨꯟꯅ ꯃꯃꯤꯠ ꯆꯣꯏꯗ ꯑꯇꯥꯡꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯂꯟꯆꯦꯟꯕꯒ ꯆꯪꯂꯩ ꯁꯅꯥꯒꯁꯨ ꯈꯠꯅꯔꯦ ꯁꯥꯎꯅꯔꯤꯕꯒꯤ ꯃꯔꯝꯅ ꯂꯟꯆꯦꯟꯕꯅ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜꯗ ꯇꯥꯎꯔꯤꯉꯩ ꯃꯪꯂꯤꯉꯩ ꯆꯪꯂꯩ ꯁꯅꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯑꯃꯨꯛ ꯂꯣꯟꯅ ꯈꯪꯅꯔꯝꯕ ꯑꯗꯨꯗꯒꯤ ꯑꯅꯤꯁꯤ ꯃꯔꯩ ꯍꯧꯔꯛꯇꯨꯅ ꯋꯥꯔꯤꯒ ꯁꯥꯗꯕꯅꯤ ꯀꯣꯜ ꯕ꯭ꯂꯣꯛ ꯊꯝꯅꯈ꯭ꯔꯕꯅꯤ ꯃꯔꯛ ꯑꯗꯨꯗꯅꯤ ꯂꯟꯆꯦꯟꯕꯅ ꯑꯃꯨꯛ ꯊꯣꯏꯕꯤꯗ ꯄꯥꯎ ꯐꯥꯎꯔꯛꯈꯤꯕꯁꯨ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯪꯂꯩ ꯁꯅꯥꯅ ꯑꯣꯏꯅ ꯕ꯭ꯂꯣꯛ ꯍꯪꯂꯛꯏ ꯀꯣꯜ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯂꯟꯆꯦꯟꯕ ꯄꯥꯏꯅꯤꯡꯂꯨꯗꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯑꯔꯣꯏꯕꯗ ꯄꯥꯏꯈꯠꯂꯦ ꯆꯪꯂꯩ ꯁꯅꯥꯅ ꯇꯥꯃꯣ ꯑꯩ ꯂꯥꯟꯖꯔꯦꯕ ꯁꯦ ꯅꯪ ꯁꯥꯎꯔꯅꯨ ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯑꯩꯗꯣ ꯉꯥꯏꯍꯥꯛꯇꯨꯗ ꯈꯟꯊꯕ ꯉꯝꯗꯗꯨꯅ ꯇꯧꯔꯨꯕꯅꯤ ꯑꯗꯨꯃꯛꯅ ꯑꯩ ꯇꯥꯃꯣꯒ ꯂꯥꯞꯅꯒꯦ ꯈꯟꯈꯤꯕꯗꯤ ꯂꯩꯇꯦ ꯁꯦꯕ ꯅꯪ ꯁꯥꯎꯅꯨ ꯑꯩ ꯅꯨꯄꯥꯗꯨꯒꯁꯨ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦꯕ ꯐꯥꯎꯁꯨ ꯑꯃꯨꯛ ꯍꯟꯅ ꯐꯥꯎꯅꯔꯔꯣꯏꯕ ꯑꯩꯒ ꯂꯥꯞꯅꯕ ꯉꯝꯅꯤ ꯍꯥꯏꯗꯨꯅ ꯅꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯕꯗꯨꯗꯤ ꯍꯟꯗꯨꯅ ꯑꯩꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯛꯀꯅꯨ ꯑꯉꯥꯡ ꯃꯆꯥ ꯇꯥꯕ ꯅꯇꯧꯗꯣ ꯑꯩꯅ ꯌꯦꯡꯅꯤꯡꯕ ꯑꯣꯏꯗꯦ ꯅꯪꯁꯦ ꯑꯩꯒꯤ ꯇꯥꯏꯞꯁꯨ ꯅꯠꯇꯦ ꯑꯃꯗꯃꯨꯛ ꯆꯀꯠ ꯆꯀꯠ ꯇꯧꯕꯒꯤ ꯍꯩꯅꯕꯤ ꯂꯩꯕ ꯅꯔꯝꯆꯠꯇꯣ ꯅꯍꯥꯟꯅ ꯊꯥꯗꯣꯛꯈꯣ ꯑꯩꯒ ꯂꯣꯏꯅꯒꯦ ꯍꯥꯏꯔꯗꯤ ꯇꯥꯃꯣ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯑꯩꯅ ꯂꯣꯏꯅꯈꯤꯕ ꯅꯠꯇ꯭ꯔꯣ
ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯝ ꯆꯥꯎꯈꯠꯇꯕ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯕ ꯄꯥꯝꯂꯒꯗꯤ ꯆꯠꯂꯣ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯅꯨꯄꯥ ꯃꯌꯥꯝꯗꯣ ꯑꯗꯨ ꯑꯣꯏꯅ ꯀꯣꯏꯔꯨꯆꯣ ꯅꯈꯣꯜ ꯐꯥꯎꯕꯗ ꯍꯜꯂꯛꯀꯅꯣ ꯑꯩ ꯍꯦꯟꯅꯗꯤ ꯇꯁꯦꯡꯅ ꯇꯥꯃꯣ ꯅꯪ ꯑꯗꯨꯝꯅꯗꯤ ꯍꯥꯏꯒꯅꯨ ꯅꯪꯅ ꯑꯩꯒ ꯂꯣꯏꯅꯈꯤꯕꯗ ꯅꯪ ꯑꯩ ꯈꯛꯇꯒꯤ ꯋꯥꯈꯜꯗꯤ ꯈꯟꯈꯤꯗꯦ ꯃꯁꯤꯃꯗꯤ ꯑꯆꯨꯝꯕꯅꯤ ꯅꯪ ꯑꯩꯒ ꯂꯣꯏꯅꯅ ꯊꯣꯏꯕꯤꯕꯨ ꯀꯥꯎꯕ ꯉꯝꯈꯤꯗꯦ ꯑꯩꯒ ꯈꯪꯅꯔꯤꯕ ꯃꯤꯁꯛ ꯑꯃꯅ ꯃꯥꯒ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯕꯤ ꯀꯅꯥ ꯑꯃꯒꯤ ꯃꯃꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯥꯠꯇꯨꯅ ꯊꯝꯂꯕꯗ ꯀꯔꯝꯕ ꯅꯨꯄꯤꯅ ꯈꯥꯡꯕ ꯉꯝꯒꯅꯤ ꯑꯗꯣ ꯑꯩ ꯃꯥꯒꯗ ꯍꯦꯟꯖꯤꯟꯅꯈꯤꯕ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯂꯩꯇꯦꯗꯅ ꯑꯗꯨꯒ ꯑꯃꯅ ꯉꯥꯏꯍꯥꯛ ꯂꯦꯞꯈꯤ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯈꯤ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯟꯗꯛꯃꯛꯇꯤ ꯍꯣꯏ ꯆꯨꯝꯃꯤ ꯑꯩ ꯃꯥꯕꯨ ꯍꯧꯖꯤꯛꯁꯨ ꯃꯤꯀꯨꯞꯁꯤꯗꯁꯨ ꯑꯩ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯕ ꯅꯪꯒ ꯈꯪꯅꯔꯕꯁꯨ ꯑꯩ ꯃꯥꯕꯨꯗꯤ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯈꯤ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯇꯁꯦꯡꯕꯅꯤ ꯅꯪꯒꯨꯝꯕ ꯑꯩꯒꯨꯝꯕ ꯑꯃꯒꯤ ꯊꯃꯣꯏ ꯃꯉꯣꯟꯗ ꯌꯥꯎꯗꯦ ꯑꯗꯨꯒ ꯃꯥꯅꯁꯨ ꯍꯩꯅꯔꯣꯏ ꯑꯩꯅ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯒꯦ ꯐꯅ ꯍꯣꯠꯅꯔꯕꯁꯨ ꯃꯥꯅ ꯑꯩꯕꯨꯗꯤ ꯌꯥꯔꯛꯀꯗꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤꯁꯨ ꯑꯩꯅ ꯈꯪ ꯑꯗꯨꯕꯨ ꯑꯩ ꯃꯗꯨ ꯈꯪꯗꯨꯅꯁꯨ ꯉꯔꯥꯡꯁꯨ ꯅꯍꯥꯟꯁꯨ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯅꯕ ꯑꯩꯒꯤ ꯃꯤꯠꯁꯦ ꯃꯊꯧ ꯄꯥꯡꯊꯣꯛꯂꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒꯗ ꯑꯩ ꯇꯨꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯤꯒꯨꯝꯕ ꯑꯔꯦꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯅ ꯈꯪꯉꯤ ꯈꯪꯗꯨꯅꯁꯨ ꯑꯩ ꯃꯅꯥꯛꯇ ꯅꯛꯅꯕꯗꯤ ꯍꯣꯠꯅꯔꯒ ꯂꯦꯞꯂꯤ ꯆꯦꯡꯂꯩ ꯁꯅꯥ ꯅꯪ ꯑꯩꯒꯤ ꯃꯔꯤꯗꯤ ꯀꯨꯏꯗ꯭ꯔꯤꯗꯅ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯑꯩꯕꯨ ꯈꯟꯈꯤꯕ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕ ꯅꯠꯇꯦ ꯍꯥꯏꯕꯁꯨ ꯑꯩꯅ ꯈꯪꯉꯤ ꯆꯞ ꯃꯥꯟꯅꯩ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗ ꯄꯨꯁꯤꯟꯈꯤꯕꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯦ ꯁꯨꯞꯅꯇꯒꯤ ꯊꯣꯏꯕꯤꯒ ꯑꯩꯒ ꯂꯥꯞꯅꯕ ꯌꯥꯅꯕ ꯏꯁꯥꯅ ꯁꯤꯟꯖꯈꯤꯕꯅꯤ ꯀꯔꯤꯅ ꯑꯩꯒꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯊꯨꯡꯍꯟꯒꯦ ꯈꯟꯈꯤꯕꯅ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤꯁꯦ ꯄꯨꯟꯁꯤ ꯑꯣꯏꯌꯨ ꯌꯥꯔꯛꯇ꯭ꯔꯦ ꯑꯩ ꯊꯣꯛꯊꯣꯛꯄ ꯉꯝꯗ ꯂꯦꯜꯂꯤ ꯁꯅꯥ ꯅꯪꯁꯨ ꯅꯪꯒꯤ ꯃꯥꯏꯀꯩꯗ ꯆꯠꯈ꯭ꯔꯣ ꯑꯩꯁꯨ ꯑꯩꯒꯤ ꯊꯥꯡꯖꯤꯜꯂꯤꯕ ꯂꯝꯕꯤꯁꯤꯗ ꯆꯠꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯁꯥꯕ ꯃꯇꯧꯁꯤꯅ ꯁꯨꯝ ꯀꯨꯏꯊꯈ꯭ꯔꯗꯤ ꯄꯨꯝꯅꯃꯛ ꯑꯋꯥꯕꯗ ꯇꯥꯔꯅꯤ ꯑꯩꯒꯤ ꯃꯔꯝꯅ ꯅꯪꯕꯨ ꯋꯥꯍꯟꯅꯤꯡꯗꯕꯒꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ Let's break up ꯁꯅꯥ Let's break up ꯊꯝꯃꯣ ꯆꯨꯝꯃꯤ ꯂꯟꯆꯦꯟꯕꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯆꯨꯝꯂꯤ ꯁꯅꯥ ꯂꯟꯆꯦꯟꯕꯕꯨ ꯅꯨꯡꯁꯤꯗꯦ ꯄꯥꯝꯗꯦ ꯑꯉꯝ ꯇꯥꯟꯈꯤꯕꯅꯤ ꯀꯔꯤꯅ ꯍꯥꯏꯕꯗ ꯃꯇꯝ ꯑꯃꯗ ꯂꯟꯆꯦꯟꯕꯕꯨ ꯃꯥꯅ ꯌꯥꯝꯅ ꯂꯣꯏꯅꯅꯤꯡꯈꯤ ꯇ꯭ꯌꯨꯁꯟ ꯃꯐꯝꯗ ꯇꯣꯏꯅ ꯊꯦꯡꯅꯩ ꯃꯁꯥꯒꯤ ꯃꯊꯧ ꯃꯁꯛ ꯈꯪꯕ ꯑꯣꯖꯥꯅ ꯌꯥꯕ ꯂꯟꯆꯦꯟꯕꯕꯨ ꯃꯥꯅ ꯀꯜꯂꯛꯄ ꯄꯣꯛꯈꯤꯕꯅꯤ ꯏꯊꯥ ꯊꯥꯖꯗ ꯑꯃꯨꯛꯁꯨ ꯃꯥꯅ ꯇꯝꯂꯤꯕ ꯁ꯭ꯀꯨꯜꯗꯨꯃꯛꯇꯗ ꯏꯇꯠ ꯇꯠꯇꯅ ꯂꯟꯆꯦꯟꯕꯅ ꯂꯥꯛꯈꯤꯕꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯂꯛꯅꯈꯤꯕ ꯂꯟꯆꯦꯟꯕꯁꯦ ꯃꯥꯕꯨ ꯁꯪꯕ ꯂꯥꯛꯂꯦ ꯃꯥꯕꯨ ꯄꯥꯝꯂ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯥꯅꯁꯨ ꯑꯁꯥ ꯀꯌా ꯁꯥꯒꯠꯆꯈꯤ ꯑꯗꯨꯕꯨ ꯈꯜꯂꯨꯕꯅ ꯑꯃ ꯑꯣꯏꯔꯝꯕꯅ ꯑꯃ ꯂꯟꯆꯦꯟꯕꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯇꯣꯏꯅ ꯂꯥꯛꯈꯤꯕ ꯃꯥꯒꯤ ꯃꯔꯝꯅ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯇꯝꯕꯤ ꯖꯨꯅꯤꯌꯔ ꯑꯃꯒꯤꯗꯃꯛ ꯑꯣꯏꯔꯝꯂꯦ ꯈꯪꯂꯛꯄꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯈꯤ ꯇꯣꯏꯅ ꯁ꯭ꯀꯨꯜꯗ ꯂꯟꯆꯦꯟꯕꯅ ꯂꯥꯛꯇꯨꯅ ꯊꯣꯏꯕꯤꯒ ꯅꯣꯛꯃꯤꯟ ꯈꯦꯃꯤꯟꯅꯈꯤꯕ ꯂꯟꯆꯦꯟꯕꯒꯤ ꯁꯥꯏꯀꯜ ꯃꯅꯤꯡꯗ ꯊꯣꯏꯕꯤꯅ ꯐꯝꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯃꯇꯝꯗ ꯍꯟꯃꯤꯟꯅꯈꯤꯕ ꯄꯨꯝꯅꯃꯛꯇ ꯃꯁꯥꯗ ꯏꯀꯥꯏꯕ ꯄꯦꯟꯗꯕ ꯀꯜꯂꯛꯄ ꯄꯨꯝꯅꯃꯛ ꯐꯥꯎꯈꯤ ꯑꯗꯨꯗꯒꯤ ꯊꯣꯏꯕꯤꯕꯨꯁꯨ ꯃꯥꯅ ꯃꯔꯝ ꯆꯥꯗ ꯌꯦꯛꯈꯤꯕꯅꯤ इखंग खंगौदा कॉलेज कारप्पा अहानबा चहीदा लंचेनबगा थेंगनखिबा अमुकसु लंचेनबना माबु प्रपोज तौरक्पदा माना हराउखिबा थोइबीबु माना ngamle चाउथोखिबा ngasi खंगले लंचेनबगी थमोइदा तारिबा थोइबीगी सक्तम अचंबा अराइबु ओइरमद्रे माना इराइ लाइना महूत सिनबा ngamले खल्लुबा पुमनमक तायोनारमले इकाइबा पुकलए हौजिक्तदा थोइबीगी ममांगदा लेपा ngamनरे खलकले नहा नोंगमा थोइबीना हाइरखिबा वाहिदो मनादा निंदुना तारकले मिकुपतुदा पाखतकनो अइना नंगी नुपासे कैसुमुल्लो लांगथाखिबसु लेते अदुगा थोरी खल्लसो अइना मुक माबुदि लंथोक्तुना थमलमगनी अहानगुमना अते वहाई नते चुंगले सनागी नापदा निलिबा थोइबिगी वहाई हानगुमना हाइरिबा वहाई असितमक निंदुना लेख्रे ngasidi चुम्मी मतम अमदसु थोइबीना खंगलकपदा करिसु हाइरमखिदबनी येटलखिदबनी ngasiदी मसाना मसाबो खंजरपगुमना तौरकले कोल अदुसु असोमदगी लंचिनबना कखरे अदुबु चंगले सना सोमदा मंगदुना लेहौरे सोमदना कमदौरी लंचिनबना मागी कादा वरी सारीबा पुंबदो लंचिनबगी ममा इबेमा नंदिया रानीना लोइना ताखरे हेक ताबगा साउनिंगे माना थोइबीसी सुक्या यादबनी करी मरमगिनो खंगदे
ꯑꯁꯨꯝ ꯈꯟꯖꯤꯜꯂꯨꯕꯗ ꯊꯣꯏꯕꯤꯕꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯂꯦ꯫ ꯃꯆꯥꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯦ ꯈꯜꯂꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯆꯥꯗ ꯇꯥꯛꯂꯝꯗ ꯃꯐꯤ ꯍꯨꯡꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯦ꯫